mayamgi nungainabagidamak leijariba Makhal Mathel Manipur chenenna mayambu ikongona khoiromjari ngasisu mayangi mafamda Asengba thokhiba aki tujungningai weraba wari khara puduna lakjari wari asida thokhiba lankhiba wahai wata yaorabasu tabiribasingna pukchel chaona ngakpigani ahanbagi wari asi mamangda wari kaya thabirakhraba Jalexna thabirakba wari ni wari asi Asengba thokhiba yamna ngakpa amati akiba skinwalker thinakibagi thawdok amagi wari ni mayam punna taminasi wari si haujingaida skinwalker haibasi karino karamna tawi haibado samlapna panjaramgi marupsing America haibadi USA da custodian waina thamba mafam amakhak lei mafam madubu nabazo reservation haraga khangnai reservation asida America gi ariba tribe makhal amakhak lei tribe asi Columbus na America da laktringai gi mamangtaki America da leklaba tribe makhak ni Nobazo reservation asida leiriba miyoi singadubu Nobazo people haraga khangnai makhoina ngangnaba language adubu Nobazo language haraga khangnai Nobazo reservation asi tribe leiba jagani na phajana chakhatpa mafam amadi oidri Nobazo reservation amadi Nobazo reservation gi manak nakpa mafam kharada yamna khudong thiningai oiba sa dauna midunga tawba hingsaba makhal amakhak phanglami sa dauna midunga tawba adubu skinwalker hairaga khangnai sa asibu English language ta skinwalker hairaga khangnabani aduga Nobazo language ta skinwalker asibu yi naldulsi hairaga khangnai yi naldulsi haibadi makhong mari na chatpa jiba haibani marupsing Nobazo culture da jadu tawba mitrang tawba asi yamna chatnarami makhoigi culture aduda jadu tawba mitrang tawba miyoi adubu medicine man hairaga khangnai marupsing Nobazo culture da afaba medicine man singdi mayamgi aphanaba tawi aduga phattaba medicine man singdi yamna khudong thiningai oiba phattaba ritual kaya pathokduna masada skinwalker ki tawbungamba sakti sing adubu masada fangalami haibadi Manipur da hairagana khunga warda yawba kabuk kawaiba gumbani marupsing skinwalker asi butpret thawai nati skinwalker asi Nobazo civilization gi yamna phattaba medicine man haibadi yamna phattaba maiba amani madudi drug magic amati phattaba khudong thiningai oiba ritual kaya pangthokduna skinwalker oikhibani marupsing skinwalker on bagidamakta phattaba medicine man amaduna miyoi amabu hatpa tarami hatkadoriba miyoi adusu medicine man aduna yamna thawaidagi hena nungsijaba miyoi misak oigadabani skinwalker on ba pambagi maram mayam ama lai mayam sing adugi manungda ama hairagadi skinwalker olaba matungda medicine man sing aduna makhal kaya gi supernatural power kaya marum ama phangbangami skinwalker na makhal kaya gi sa kaya onduna miyoi ba kaya bu hadana ba honarami sa asi tonga tongan ba makhol kaya puthokasungami sa asi yamna su yangi aduga mapangda su yamna kali skinwalker asi sumnagi nomaina kapada siba ngamdi sa asi mawong anida hatpa yai ahanba mawong adudi yamna special oiba mana masing upambi amadi hidak waina sijinaba pambi sing adu mai thaduna amadi mai thabagi ut ada thang amati yamna tumba khusu khulaida taisinduna hariba posak sing aduna thinduna skinwalker bu hatpangami skinwalker bu hanabagi ani subalambi adudi yamna sulaiba yamna saluba mawongni skinwalker adubu oliba misak adugi maming ada skinwalker adugi mamang makada leplaga hairabadi skinwalker ada sodina sigani yamna tasenamak hairabada skinwalker asi miyoiba amani karamba miyoino hairabada drug magic amadi phattaba khudong thiningai oiba ritual kaya pangthokduna skinwalker gi supernatural power ada phanglaba miyoi sing aduni marupsing Nobazo reservation amadi Nobazo reservation gi manak nakpa mafam singda skinwalker thingnabagi thokdok kaya marum ama thokre Nobazo reservation da leiriba mi singdu sa asigi maming phawba panade Nobazo reservation da leiriba mi singi thajanabi ama lejai madudi sa adugi maming panbada sa adugi maming palliba mi ado
स्किनवाकरना क्वेश्चन सेनबा अमदी मतुंगदा इनदुना मी अदुबु खुदोंग थीननबा असोक अपन पीबा याय हाइबासिनी मरुपसिंग स्किनवाकर थीनखिबगी थौदोक अनिमुक इजरके अहानबा स्किनवाकर थीनखिबगी वारी असि असेंबा थोखिबनी थौदोक असि अमेरिकादा लैबा जेक कौबा मियोय अमदा थोखिबनी वारी असिदा महाना सुमना हाइरी स्किनवाकर थीनखिबगी थौदोक असि अइंगोंदा सही मंगा मुकी ममांगदा थोखिबनी मतम अदुदा आई एरिया जोन की मफम अमदा लैरमी थौदोक असिगी मतुंगदगिदी आई एरिया जोन की युम अदो योंथोकलमलगा ईस्ट कोस्ट की मफम अमदा अनौबा युम अमा लैदुना लैरमी ईश्वर के थौजाना ईस्ट कोस्टदी करिगुंबा मखल की स्किनवाकरगुंबा सा अमता लैते मरुपसिंग थौदोक अदु थोपा मतमदा आईगी इनाक्ता जर्मन शाफरगी हुई अनि आईगी इनाक्ता लैरमी हौजिकसु हुई अनिदो आईगी इनाक्ता लैरी अदुगा वाफम अमना जर्मन सफरगी हुई अनि अदुगी मनाक्ता इथंतनी लैरिबादुसु थौदोक अदु थोखिबा सही अदुदसु हुई अनिदो आईगी इनाक्ता लैरमी आईगी हुई अनि अदुगी ममिंगना आसर अमसुंग नाइसा कौई अइंगोंदा थोखिबा अकीबा वारी अदु मयामदा लिजरकलगी ngasi सही मंगागी ममांगदा एराइजोनदा लैबा युम अदुदा अहिंगदा अइना तुमलिंगै मतमदा थोखिबा थौदोकनी आई हौजिकसु तसिंग निंगसिंगली कालेन थागी मतमनी अदुगा अमना अइना तुमजिंगैगी ममांगदा अइना अइगी थोंनावदो खितंगदी हांगदोकलगा थमलमी मरमदी अइगी कादा होरेन नुसित खरा चंगनबनी मतम अदुदा अइगी इनाक्ता अइगी हुई नाइसासु अइगी इनाक्ता तुमली अनि सुबा हुई अजर अदुना सोफादा तुमली आई यामना कन्ना तुमखी मतमदा अहिंगी पुंग अनि तारे मतमदुदा हुईना यामना कन्ना खोंबगी मखोलना आई मिकअप थोरक्लमी मिकअप हेक थोलकपगा आईगी हुई नाइसादो थोंनाउदा यिंगलगा यामना कन्ना कन्ना खोंदुना लैरमी आईना खलमी मदुदी नाइसाना खोंगलिबादो हौदोंग उबदगी खोंबो ओइरमगनी हाइना खनखी नाइसाना खोंगलिबादुदा आई यामना मुन्ना खंजिलुदी मरुदगी आईगी अतोपा हुई आसरबु उदबदगी आईना आसरबु थीरमी ngahak thirba matungda asar ado aigi inakta laklami madudagi asar tu thongnaw manakta laktuna naisana khongliba adomda yamna munna yinglaga leiramkhi naisadi yamna hauna khongli madudagi aina nasado tapthanabagi damakta mage maming kaukhi madudagi ai thongnaw manakta lakhi karigino aigi hui anina thongnaw dagi makhada yinglaga असुकी मती खोंगलिबसी करिगिनो हाइना खंगनिंगबदगी थोंनाव मनाक्ता लाखिबनी थोंनाव की मनाक्ता यौरबा मतमदा करिगुंबा मखोल अमा तारमी मखोल अदो तारोबदा आई पाखतखिबना सोर मनिंग ममा खंगद्रे मरुदगी तारिबा खोंजल अदो आईगी खोंजलगा सब मानै आईगी खोंजलगा सब मानबा खोंजल अदुना आईगी हुईगी ममिंग नाइसा हाइना कौरई अदुबु खोंजल अदो यामना टिप ओय अमसुंग यामना सुकी खोंजल अदु असुमना तवी मदुदी नाइसा हाइना ngंगगा कौबगी खोंजलनी खोंजल अदु थोंनावगी मपानदगी लाई खोंजल अदो तारुबदगी अहाक थोंनावगी मपानदा येंगथोरई मरुदा आईगी कागी थोंनावदगी खरा लापना यामना चावपा हुईगी मवोंग दोंगना तौपा सा अमा कुंदुन लैबदा उखी आइना सा अदुबु हुई माली हाइबगी मरमदी सा अदुगी मसा अदो येंगबदि यामना हाइनदबा फावी सा अदुगी येट अमसुंग ओइगी खुद अनिदुगी खुबी अमदी खुदोंबी अदो अतैगी पालिबसिंग अदुदगी यामना सांगबे हेली अदुगा सा अदुगी मनातोन अदुसु यामना सांगी अदुगा सा अदुदा आइना यामना कीबा अमा ओइरिबदि सा अदुना आइंगोंदा येंगलगा नुकपा अदुनी आई तसेंगना असेंबा आईगी वखलदा फावखिबदु हाइजरबनी आईदी अदुमना सा अदुना आइबु येंगलगा नुकलिबोय अदुम खल्ली असेंबददी मागी मवोंग अमा ओइरमबसु याय करिगिनो खंगदी सा अदुबु उरुरगा आई यामना कीखी आईदी असुमना खल्लुरबनी खुदक अदुदा सा अदुना आईगी इनाक्ता चंगसिलक्तुना आइबु हाटख्रगनी हाइना खल्लुरबनी आइना सा अदु येबदु सेकेंड खरा हौखिबदा ngairi मरुदा आइना करिगुंबा अमा निंगसिंगलई
ꯃꯗꯨꯗꯤ ꯑꯩꯅ ꯎꯔꯤꯕ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯁꯥ ꯑꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯁ꯭ꯀꯤꯟꯋꯥꯀꯔ ꯑꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯍꯦꯛ ꯈꯜꯂꯛꯄꯒ ꯑꯩ ꯀꯤꯈꯤꯕꯅ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯨꯏ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯩꯒꯤ ꯕꯥꯠꯔꯨꯝꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ꯫ ꯍꯦꯛ ꯆꯪꯕꯒ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯕꯤꯗ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯑꯩ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯦꯔꯤꯌꯥꯖꯣꯟꯒꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯏꯁ ꯀꯣꯁꯇ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯥꯊꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯁ꯭ꯀꯤꯟꯋꯥꯀꯔꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯊꯣꯛꯈꯤꯕ ꯑꯃꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ USAꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯄꯥꯅ ꯍꯧꯄꯤ ꯇ꯭ꯔꯥꯏꯕꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯅꯣꯚꯥꯖꯣ ꯇ꯭ꯔꯥꯏꯕꯅꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤ ꯅꯣꯚꯥꯖꯣ ꯔꯤꯖꯥꯔꯕꯦꯁꯟꯗ ꯂꯩ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁ꯭ꯀꯤꯟꯋꯥꯀꯔ ꯑꯃ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯦꯡꯅꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯣꯡꯃ ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯗ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯗꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯨꯡ 2ꯃꯨꯛ ꯆꯠꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯑꯩꯅ ꯂꯣꯏꯖꯕ ꯍꯨꯏ ꯑꯃꯁꯨ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯇꯧꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯑꯇꯤꯌꯥꯗꯗꯤ ꯈꯔ ꯉꯥꯜꯂꯤ, ꯍꯥꯏꯕꯗꯤ ꯄꯨꯡꯃꯝ ꯃꯝꯗ꯭ꯔꯤ꯫ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯒꯤ ꯀꯥꯔꯒꯤ ꯔꯦꯗꯤꯑꯣꯗꯒꯤ ꯏꯁꯩ ꯇꯥꯔꯒ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯀꯥꯔ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯧꯕ ꯑꯆꯧ ꯑꯆꯧꯕ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡꯗ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃ ꯂꯦꯡꯂꯤ ꯇꯧꯕꯗꯣ ꯎꯔꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯂꯦꯡꯂꯤꯕ ꯑꯗꯣ ꯁꯖꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯁꯖꯤ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ ꯑꯩꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯖꯤ ꯀꯌꯥ ꯂꯝꯕꯤ ꯑꯁꯤꯗ ꯁꯝꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯏꯇꯠ ꯇꯠꯇꯅ ꯆꯠꯇꯨꯅ ꯂꯩ꯫ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯈꯜꯂꯛꯄꯒ ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯒꯤ ꯁ꯭ꯄꯤꯗ ꯑꯗꯣ ꯇꯞꯊꯔꯝꯃꯤ꯫ ꯀꯥꯔꯒꯤ ꯁ꯭ꯄꯤꯗ ꯑꯗꯣ ꯍꯦꯛ ꯇꯞꯊꯕꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯐꯥꯎꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯀꯗꯥꯏꯗꯒꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯐꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯗꯣ ꯗꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯄꯥꯈꯠꯄ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯒꯤ ꯀꯥꯔ ꯑꯗꯣ ꯍꯥꯏꯠ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯀꯥꯔ ꯑꯗꯣ ꯌꯥꯡꯅ ꯁꯦꯀꯦꯟ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯒꯤ ꯔꯤꯑꯣꯚ꯭ꯌꯨ ꯃꯤꯔꯔꯗ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯑꯩꯒꯤ ꯀꯥꯔꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯏ ꯑꯗꯨꯒ ꯃꯁꯥ ꯄꯔꯞ ꯇꯧꯏ꯫ ꯑꯃꯨꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯝ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯏ꯫ ꯑꯃꯨꯕ ꯑꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯕꯁꯨ ꯇꯁꯦꯡꯅꯃꯛ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯥꯔ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯄꯗꯒꯤ ꯁ꯭ꯄꯤꯗ ꯑꯗꯣ ꯑꯩꯒꯤ ꯀꯥꯔꯒꯤ ꯍꯥꯏꯠ ꯁ꯭ꯄꯤꯗꯇ ꯆꯞ ꯆꯥꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯀꯥꯔ ꯑꯗꯣ 90 ꯁ꯭ꯄꯤꯗꯇ ꯊꯧꯔꯤꯕꯅꯤ꯫ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯡꯂꯛꯂꯤꯕ ꯑꯩꯒꯤ ꯍꯨꯏ ꯑꯗꯣ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯣ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯂꯝꯃꯤ꯫ ꯀꯤꯕ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩ ꯀꯤꯃꯟꯈꯤꯕꯅ ꯑꯩꯒꯤ ꯀꯥꯔ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯣ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯤꯕ
nakal adomda tanarakle haina hairaki musuk mubadu kar maningdagi asom tanarakpana aigi driving seat ki thung manakta tamna yoksilaki musuk mubada inak nakna la abanina yamna sengna ure karino khangdaba ado miyoibagi saban yamna mali musuk muna mami sami oinasu tawi musuk muna mami sami oina tawba ado urubadagi ai khangbana pakhatkibana sor chaning chamang samnadrei masidagi aina khalaklami madodi ngasi haiba numisina aigi aroiba sodana oiragani haina khanki kana amatna su aibu kanbiba ngamlaroi haina su wajaki asumna asum khanduna leiringaida laptakna kar ama thauduna lakpada uki tharokliba kar aduna aigi kar gi mamangda yoksilaklami atopa tharokliba kar ado upada musuk muba ado aigi kar tanaba do lepkhrei arudagi kadai da chatkharbano khangdri khanghaudana mangkhrei musuk muba aduna aigi kar tanaba lepkiba aduda ai amadi aigi inau nupa do wakhal hek tai pakhatpa akiba khara phabagum tauri arudagi aigi kar ado aigi abuk hoigi thunganda khamli abuki manak jorba matamda wari pumba sithadana abokta tamlami aigi wari ado tabada aigi abok ado karigumba amata ngakpa phauramdi aboki maithongda karigumba angakpa akiba pakhatpa amata phaudaba aduda aina yamna ngaklami maduda aina abokta hanglami aina uriba miyoibagi saban manba musuk muba posak adu karino haina hangki aigi wahang aduda aigi abokna posak kharagi maramda hairaklami marudi drug magic tawpa witski maramda hairaklami aina uriba miyoibagi saban manba musuk muba ado nobazo language ta yi naldulsi haibadi skinwalker adubuni abokna asumna hairaklami aigi kar matungda tanarakliba musuk muba ado yi naldulsi ni haina hairakhi thodok asigi matungdagidi nobazo reservation manungda nungdangi matamda gari thoba ado lepkhi wari asi matang asida luisinjari aduga mayam karino khangdaba yamna ngakpa akiba makhol tabagi video ani puduna lakchari ahanba video asi Canada Ontario koba jungle amada record tawkhibani jungle aduda imung manungi miyoi khara sadan ban lakpa oina mafam aduda camping torami madudagi makhoina leiriba mafam adudagi jungle manungi kilometer ahumuk manung changjanba mafam amadagi karino khangdaba yamna ngakpa khonjelama lawbugum taki yamna ngakpa akiba khonjelatu miyoi sing aduna mobile da record torami marupsing jaga asida weird world thingnabagi thongtok kayamaro amasu thokhrei video asibu record toriba miyoi sing adugi thajabati tariba angakpa akiba lawbagi khonjalatu weird world ki sojan oigani haiba sini mayam anisuba video asiki maramda amuk haijaraki anisuba video asi America geni video asibu record toriba misak aduna video asiki maramda haribasi magi yum maninda leiriba jungle adudagi karigumba yamna ngakpa akiba khonjal ama tari madudagi misak aduna magi yum maninda laktuna magi mobile da record toromi khonjal ado amuk hanna targati magi mobile da record tahoki haibagi wakhalda magi mobile phone ado video record tawribani video asibu record tawriba misak adugi thajabadi maduni video asida record tawriba angakpa akiba khonjalasi skill worker soidana oigani hairi maramdi jaga aduda skill worker thinakibagi thodok mayamrum ama thokhrei mayam video sing adu yengminnasi ahom suba aroibu wari asi mamangda wari thabirakraba Arina Tonjam na thabirakba Asengba thokhiba warini wari asi kaurusingda thokhiba wari ama oigani haina khanjai adubu masi lamleimara natragana kaurusingi ima lairembira haibatu mati khangjadrei wari asi Asengba thokhiba warini
wari asi amuk mayam punna taminarasi. Numito aikhoi babagi masi yaimagi masanupi aigina inama thokpa aduna magi mama oiriba aigina nini yaida kaubru singta koiba satpagi haikhiba numitni. Maduda nini yaina lamda chatpada asa athak charabati laigi thadu u kaubru ima lairembibu khoiromjau haiduna haikhi. Inamanasu nini yaina haribado taraga hoi haiduna tumba sangki. Mathangi numita inamado mamanabi singa koiba satnabagi haiduna sem saraga kari basta tongduna satki. Makoina kaubru sing ado yobada inamagi mamanabi sing ado photo namba nokpa kheba kaya ama tauki. Inamasu nakan amata leithokduna kaubru singki phajaba do yengna asapot puthokduna saki. Adubu yumda nine yaina haikhiba adudi mahak tasengna kawki. Kaubru odigi lairembigi thadokpada kawkhiduna mahak thadokkhiri. Maduda masu asapot chaba loisilaga lamtu khara koiraba matung makhoi mayamdo hannanaba hainakhi. Adubu inamana karida kakhatpada phingok setpi nupi amasu inarakhi. Magi nakanda phamduna nupi ado noktuna inamada yengduna adum leikhi. Inamana mamanabi amata aikhoina ngasai lakpada phingok setpi nupi yaurokpra haiduna hangki. Adubu inamagi mamanabi sing adunadi yaurokkhidi haina khumlakhi. Madugi matung inamado masa yamna hainadaba phawrakhi. Adubu nupi adudi magi manakta phamduna noktuna leikhi. Masigi matung makhoi mayum jawduna magi mayumda hanakhri. Inamasu mayumda sangnabagi damakta garidagi kumtharakhi. Adubu nupi adusu adum inamagi tungda inarakhi. Inamana kiduna yumda kanna chensillaga nini yaibu kauraga sangminnari aduga inamasu magi kagi phamungda hiptuna ngaktang pothakhi. Mana potharingai makhoigi thongjinda mangonda ngasai inarakhibi nupi phingok setpi nupi ado noklaga pakthaduna yengakhi. Inamana madu ubada yamna kikhi. Nini yaina changaktuna yengko matamda inamado masa bang saduna leiramkhi. Maduda nini yaina amaiba kauduna yenghanbada lamgi lairembi oknabani haiduna hairakhi. Amaibiduna lai khoirumkhi. Adubu inamadi phaba kauba laitana matam khara lairamlaga taibang thadokduna satki. Wari asi bu thabirakpa Arina Tonjamgi manamata tasengna thokhiba warini haibirai. Masida thajaba thajataba haibadudi adomadomgi modni. Mayambu aroibata amuk khana khoirumjari.